Manipurgi mapanda leibiriba ichil-inawsingi mafamda karigumba mateng kharadang pangbinanaba haina haijari. Hꯧzik Manipurda yamna khudong thiba tangdok leitadaba thawong ama thokpasina maram oiraga hꯧzik aikoise Apollo Hospital da aikogi mamagi damak layengba lakpane. Layengba lakpase kidney animak se fail oibagi maramda kidney se transplant tawdaba yaroidabagi fiyamda laye. Na hojikse kidney phangbasu nattabanina kidney se transplant tawdri fawgi manungsida anabase hingnabagidamagta CAPD tawnabagidamakta operation tawbane. Ado ahanba operation tawbaduda adum success oigadrana khanjarubane. Ado ahanba operation sida success oidabadagi operation se anira amuk hanna tawbagi hairakpadagi amuk operation se anira hanna tawjabane. Adugi matungda aikoise faradra kankhaladra haina khanjabane. Aduga amuk aikogi magi manungda bleeding se thokpana maram oirkanda drain tawba matamda fluid se hapchilaga drain tawba matamda amuk e se tholakpada maram oirkanda operation se amuk hansena doctor singna haibirae. Adubu hojikse tamba ngamdri hangadoira hanloidaribra haibase aikoi pura confirm oidri. Adubu aikoi lakpadagina hojik phawsi tha amamuki maya henjilae. Adu sifawda aikoise hojik Apollo Hospital da dum yengjabane. Hojik sudum Apollo Hospital gi third floor gi 341B da leibane. Adu paisa se aduki matik changre lupa lakh 5 gi chang adumaina changre. Adu aikoi yam kana nungai phaba imung oibasu nachade. Aduga aikoise Churachandpur da leiba maitai ne Churachandpur tuibung haiba jaga duda. Adu aikoi yumsu adagi aikoi gari su loinamak pumloi lore pumang mange. Ai karimata lokhatpa yadre gari ahum amasu maithabigre yum su loinamak sidok bigre pumthu thugai bigre. Aikoina yumda lehobase aikoi angangsing ichanupi amaga aduga angang apikpa amaga adagi ichesing moi lehobane. Adu yumdagi tholakpa matamda masana setliba firondu nataba atopa amata paiba adagi purakpa ngamdana pulap adum adi yumgi leijaba paisa sana loinamak adum famda yumda lehore. Adu mokhoina adum loot tawbigre tawraga thugairaga mai thadokbigre. Sigumba khudong chadaba mayam se leibina hojikse aikoi asuki matik awaba haibadu awabada leijai. Adu hojik aikoigi yumlomda leikiba imungi miyoisingdusu safagadaba mafam yengakanda makhoi sipaina hondoe puthoe haina haye. Adu makhoi kadaida leibano adu dum manak nakpada maitei taba jaga da adumai hongjille haina rescue team na tawrakanda pukhatle haina adumaina haibirae. Aduna sigumba tanja asida mapanda leibiriba ichil-inawsing khudimakna ngasigi aikoigi awaba taraba fibam asida mayamna ngamjaba kharadang mateng pangbiraknaba haina mayamda ningsingjari.